ngasi numida waram phongkiba tungan manipuri sifongsingdagi amasung thokiba thawdo wathoksingdagi maruoibi I pausing khongasaraga manipur to optional gi maikeidigi myamna thamjagi anmada manipur gi mafam punamaktigi Armed Forces Special Power Act 1958 lauthokpiu M tombi paunikol pausi da phongkiba maruoiba paukhrani manipur gi mafam punamaktigi Armed Forces Special Power Act 1958 lauthokpiu manipur pumbasi hill state ama oina lauthokpiduna sammanaba law and order thambiu highway the tax amadi crime kya satharibasi yenglaga athuba matamda highway protection force thambinaba sibasana manipur na center da taksin khari babupura da leba party si office ta paumi sing unaba mada sibasana manipur gi president M Tombi na imphal dagi jiribam phauduna assam saliba lambi si sangba madi singi lambi na ayamba oibana driver singna sathok jasin tawbada khudong sadaba kya may unari tongjai mari lasida Satlagadi Impal Jiri Lambi as kilometer kun hena tensingani maramasina atuba matamda haidiba lambi national highway thakta ongkhatnanaba sibisana manipurna road transport and highways unions minister Nitish Gadkari da memorandum amasu atuba matamda pishalagani haidi khundaminariba phurupsingi tungkoina lamina hogadaba police ama sembiu masi goeba warepna kanaroi long term police ama thaminanaba sangsingani Lai kurumba sangbada makhoi ayaba yaudrakadi sangba yaroi haiduna thampin thambagum tawba amasum hojik lairiba sing khudingmak maru kokthoklaga makhoi gi hingnanaba honabada mi punamak siminaba yaba dugumba plan tawbagum thawdok sing asina long term policy ama state government asina atubada matamda sembiyo haki tungda sibisana manipurda nauna yoroklaba mi manga tarana okpaga loinana party gi lengyan huktuna ikai khumnabu utkhi hainasu pausna makatana su phongdorakli makasa tharak poina to papawamna miyoi ani dagi lupa crore mapalomgi WY tablet technopal police na fare haidi war on drug sarwa moina police na satharak pa drive drug amadi mayai ka bachinjak fogat pa lepa leitana sathari khongthang asigi sarwa moina technopal police na tungan na lakpa miyoi ani dagi sorana lupa crore mapalomgi oigadaba WY tablet kg ni fuga manga fagale haidi police dagi pama pawamagi matungina Imphal More lambida technopal police na semalun Wangbung say kunga mathoi kauba more ward number 9 da leba miye shidagi WY tablet kg kunga nithoi gram nipan kona na bolero amada lakpada sek tawbada fabani magna thaurak liba bolero adugi number na MN06LB 6715 ni pharaba WY tablet adugi beluna lupa crore mariga lak yankhai ke taruk rom gi oigani hari amaramda amuk technopal police na bolero da lakpa miye ama gari khamlaga sek tawbada gari manungda yoramba WY tablet kg kunga manga gram taret ka kona na phat ngamki police na pharba miye dudi Sotinen khongsai sai kuntragani pan miu more monhoi part 3 da leibane hari magna tharak liba bolero adugi number na AS09F5589 ni mawondagi fagat liba WY tablet asigi bilumna lupa crore mariga lak yang khage manga rum gi oigani hadi pharaba mi ani asigi matakta technopal police na case ama laukhat paga loinana makata bawang pang sathaba hokre haidi hena pausina makata na su phongdorakli atopa pawamadana accident da nipan sire kunga manga sukli lebak thiba thawdu amada ngaseyu angan bada Karnataka gi Hababali Dabar districta mal pubu gari amaga passenger pubu bus amaga thengai na bada yamdrabada miyoi nipan sire amasung kunga manga na sokle hari thawdu singa se yu pung baroga minute nifuga manga rom tabada Pune Bengaluru National Highway da Tarihalgi manakta leiba Hababali da thokibani police ki paw matung ina lebak thiba thawdu si seng pubu truck amana passenger puba private bus atuda mamai thomjinabadagi thokibani hari thawdu sina maram oiraga bus adu tonglakpa miyoi manga na khudakta mafam adu sibaga loinana miyoi ani na hospital la lekhidabani authority singi matungina Hababali gi kimas hospital la lekana duna leiriba makhoi kunga manga dugi manungda sathina sokpa yawba maramna asiba mi gi masing hengalakpa yari hari laikhidraba miyoi singa dugi masak maming haujuk phawi oina di khang mangamdri police ki paw matungina laikhidraba miyoi singa du ayamana Maharashtra gi Kolhapur gi Bengaluru da satpa oigani hairi panba yabadi gari animaki driver singdi khudakta thawdok thokphamda lekhidabani thawdo osigi matungda Hababali not traffic police na thijin homjin bagi thabak sathaba hokre hari hena pausna su phongdorakli makha satharak poina kangla paw pawsi da phongba paw khara myamna thamjage mega school gi taratre suba foundation day kam facilities bangthokre hagolakliba mahiroi singda lairik khak takpagi mahutta laisu tambiba matam oire basanta
Education Minister Teis Basantana Haikre Malem the Lady Baso Lebaction Education the Ahen Mamiyang Tamduna Sokot Palamdam Amo Ohanana Bohanari Wapa Masingasi Impal Iski Yaral Pata Labor Mega School Gitaratre Super Foundation Decam Facilities and Thoramda Mount Fondo Kibani Mount Makataraduna Tungi Yumburil Oigadoriba Wolagiba Mahiroi Sing the Ozashing the Lady Takpi Bigi Muta Laishu Tambiba Matamore Laishu Matiksana Kanglaba Mahiroi Singna Mating Labor Mi Amam Oibangamani Lengaki School College Sing Ehenba Infra Isasar Sing Semga Sagatuna School College Sing the Legadaba Masak Sing Suna Tamnaba Lengana Ehenba Miyang Sangli Education Sector Sakwana Bohanabada Sieliam na Saubuna Barat Lenga Amadi Tuan but Lebak Singdigi Ehenba Pan Launa Bonari Kunayamabu Mangzil Tana Satnage Hyderabadi Sathange Hyderabadi Education Ehenba Miyang Tamamatotai Nasigi Toramaduda Mega Manipur Society Chairperson BOG Retired IAS RK Nimai Society Secretary Wangkemayup Dinesh Amadi RK Kishore Singba Akanaba Mitunglen Sing Oiki Haidi Hena Pau Sinamakatana Supalakli Atopa Pau Madana Kudong Sataba Libana Matau Taudabani Debekeshore Ziribam Police Station ki OC Hais Debekeshore Haikre Ziribam District Ladiba Inner Line Permit System ILP Counter Ani Hangliba Sigi Manungda Railway Station Ladiba ILP ki Counter Asi Kudong Satabakra Laibana Matau Taudabani Ngasi Police Station Asi the Paumi Sing Unabada Magna Fondokibani Magna Makata Raduna Ziribam Railway Station the Lakpa Train Sing Limit Kutingi Service Latri Train the passenger Lakadaba Lairibadi Station Master Amadi Ziribam Police Station Katanaraga Police Timama Thaduna Mapalam the Kilakpa ILP Mathautaba passenger Sing Kangoktuna Ziribam Tong the Hangliba ILP Counter the Puraga Niamgi Matung in ILP Permit Pibigi Tabak Tauri Henesu Fongtokiadi Atopa Madana 56 Kadang Mangi Lamgi Boundary Demarcation Atubumatam Tawiu Bobby Sindana Harol Yefatoni Kangluki Advisor Nunglepam Bobby Naikre Impal Westki Yankataru Kadang Bangi Weba Apunba Boundary Demarcation Kangdonava Naknana Labor Kulilong Naga Biles Anigi Marakta Kangdonava Apun Begueva Demarcation Tauna be Impal West DC Madikangpoki DC Anigi Ayaba Matungina Nasi Demarcation Tauna Bohona Bada Kangaudana Atopa Land Owners Nataba Kangsup Hill Area Protection Committee Kauba Ama Demarcation Makatana Tabu Yaroi Hana Ating Mapirakli Masigi Matanga Revenue Minister Wedibas Minister akan mamiyang sang biyu hay ngasi Manipur Press Kapta Pangtu Papaw Mipam na mga Fondokre Kangsup Hill Area Protection Committee na 1960 gi map sa nabayaroy Tungan mapfresh ki map ama sa nagadabani hay na tawrakli ba si yaningge Saya na balay bidagi demarcation tawal lep ki ba si yaningge Ay koy aroy banati Amasum Tha sigi kunga mari digi kunga taruk phabo matam piri maji phawgi manungna demarcation tahonaba se minister na akan mamiyeng sang biu hainasu paus ta fongdorakli atopa paw madana karbar tawbusing na government ki mayukta lay PPCM iramdam kanglepak Manipur sigi kaithel sing maru oina nomagi sang daba yadraba sana ba polam sing yon ba phamliba dukan sing government ki kanglon ngaktre dukan phamliba sing na yoning ba mamal yon ba Wet Sudana Yolamba Kaya price Lithiataba Case Memo Sijanadabana Government Kapam Topa Tax Kadaba Kaya Protection and Preservation Committee Manipur PPCM na Yengsin Kongset ngasi Kweramal Kaithil Gitukan Sing Yengsin Kongset Sakre Yengsin Kongset asida iramdam Kanglepak Manipur Laiminari Baka Kuding Mapu Karbar Tauri Bisingna Sananing Bak Mong Sanay Iramdam asida Laiminari Bisingna Kangjin Bada Kanagan Heningi Matamasigi Pali Velenga na corruption muthatpagi wakalon drug muthatpagi wakalon PPCM na thagali mapalam da yamna ka hena lepudrabasu Kangleipak Manipur gi yumthang nari besing da potcha gi mamal KG da lupa tarakun khenari iramda masidana dukan amaga mamal manadana yon mathingne asigumba kaya singa sina kanana control togani kanada wokat kani wokat pham leitraba iramdam oirabra hangli masina maram oiduna nomagi Sunom dun imung pujari ba miyamdi kokto khut hamnabani asiguma kaya singa sibu government ki policy program gi manungsa na nomagi sangraba yadraba koi miyamgi puksa oiriba posai singa sigi mamal sing amuktang section na yengbiduna dukan phamliba karbar aso usoba tawriba maruoina posai singi agent oiriba singda akan ba instruction pibiduna Manipur si kanana bigi khongthang lokhat piu makatana PPCM na kaithel singda yengsin khongset
ꯆꯠꯊꯈꯤꯒꯅꯤ ꯃꯁꯤꯗ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯂꯩꯉꯥꯛꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ PPCMꯒꯤ ꯀꯟꯚꯦꯅꯔ ꯄꯕ꯭ꯂꯤꯁꯤꯇꯤ ꯀꯃꯤꯇꯤ ꯂꯥꯏꯈꯨꯔꯝ ꯖꯌꯟꯇꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯃꯤꯑꯣꯏ ꯈꯔꯅ ꯄꯥꯡꯊꯣꯛꯈꯤꯕ GB ꯃꯔꯝ ꯆꯥꯗꯦ ꯆꯧꯔꯖꯤꯠ Manipur Master Athletic Association की हानगी सेक्रेटरी RK Sarojit हाइख्रे हौकिब थासगी कुनगनिथुदा DM College campus ता लेबे इमा खुनतोक हनबी संगलेंदा हानगी Master Athletic मियोइसिंगना GB meeting अमा फामकिबसी चनबा यारोय येनबा यावदना पुन्ना तौमिननबा हाई कोर्ट अमदी रजिस्टरना ऑर्डर ताख्रबसु मदुबु तुंगोइनरमलगा मखोइबु ऑनर तौदना GB पांगथोक्तना इलेक्शन तौसिनबसी चनबा यारोय वाफम नुथिल प्रेस कप्ता पाउमिसिंग उनाबदा मागना फोंदोखिबनी मागना मखा तारादुना हाई कोर्ट अमदी रजिस्टरना पुन्ना तौमिनबा ऑर्डर अमा थासिगी तरागतरेता थोखरे मदु खंगना खंगना GB अमगी तौपम थोकपा हाफ मेंबर प्रेजेंट ओइदना GB तौसिनखिबसी मरम जादी कोर्ट अमदी रजिस्टरना पुन्ना तौमिननबा ऑर्डर थोकलिबा सिदा आइखोय अमत ओइना पुन्ना हाई कोर्ट अमदी रजिस्टर की ऑर्डर गागना पुन्ना पांगथोकमिनसी हाइखेनसु पाउसना पलकली मखासा थरक पोइना ngasi state si goiriba COVID-19 update मैमना थमजगे ngasi goiriba positivity rate si 1.0% हाइबदी मतम खरनगी मतुंग मैम ngasi सुमनगी मिय अमख COVID-19 positive ओइबगी रिपोर्ट लाए नौना अदुगा मिय अमत लखिदबगी ngasi gi claim lakte लोइना अपुन बोइना ngasi COVID test तोकी हाइरिबा मिय मसिंगना सामग अमा तोकी हाइरि लोइना ngasi goiriba positivity rate si अमुखना मैम 1.0% हाइनसु status update on COVID-19 नसु मखाताना रिपोर्ट तौरी मखासा थरक पोइना मानबा मणिपुरी से फोंग ममरुइबा पाउखरम मैमना थमजगे डॉक्टर मार्क टी हाउकिफ दिल्ली की फारे फुरुप सिंग मरक्ता सिंगसिप ओइबि याबु वहि वता क्या सोशल मीडिया मदि मियाम यौबु याबा मीडियम सिजनै हाइबिगी मराल स्टेट पुलिस ना FIR लोखतुना कौबद लाक्तदुना लैबदगी फानबा थीदुना लाखिबा डॉक्टर मार्क टी हाउकिफ ngasi दिल्ली पुलिस अमदी मणिपुर पुलिस की टीम अमना दिल्ली दगी फारे हाइरि निंगसिंग याई मार्क की मथक्ता लखतकिबा FIR सि हंदो हाइदुना हौकिबा निमित खरा सिदा सिसिपुर पुलिस स्टेशन मियाम थोमजिनखिबनी फारबा डॉक्टर मार्क टी हाउकिफ हायेंग इम्फाल पुरकलगनी हाइनसु पावसिना हाइरि अतोपा पाव अमदना कदांगवन विलेज की असेंग बाउंडरी याथुपियु इम्फाल वेस्ट डिस्ट्रिक्ट अदुगा कांगपोक्पी डिस्ट्रिक्ट अनी की मरक्ति इम्फाल वेस्ट डिस्ट्रिक्ट की मनुंगसना लैरिबा 56 कदांगवन विलेज की लमगी ngangkhoi mek sengna yathoknaba honabada Kangsup Hill Area Land Protection Committee हाइबा मना demarcation तौबु यारोय हाइना येतपदगी ngasi पांगथोकनबा थौरांग तोरंबदो तोखरे हाइरि अतोपा पाव अमदना फिबम सोखिलुरबा काक्सिंग DSA की सनाबुंग सेमगतपा होखरे COVID-19 pandemic na मरम ओइदुना फिबम सोखिलुरबा काक्सिंग DSA की सनाबुंग हौगलकलिबा सनरोइसिंगीदमा खंदना फिबम फना थमदबा यादे हाइदुना ngasiदगी सेमजिन सजिनबगी थबा होखरे सनाबुंग सेमजिनबगी थबगा दुगा मरी लैनना DSA काक्सिंगी जनरल सेक्रेटरी मोइरांगथेप निलो सिंहाना फोंदोरकपदा सनाबुंग असि मतम युएबा थबक थोरम क्या लेप लैतना पांगथोक्तुना लाकपनि अदुबो लेबक थीबना मलेम पुमबदा संदोरकिबा कोविड लाइसना सनरोइसिंग सनाहनखिदबा अमदि अनीसुब वेब लाइसेट असिबु माइथीबा पीबदा असंबो थौदांग लौनबा टेस्टिंग सेंटर ओइना मरी लेनबा ऑफिशियल सिंगा मुन्ना तानरबा मतुंगदा हांगदोखिबना मी सनरखिदबना मरम ओइदुना सनाबुंग असि नापीना सोंजिनखिदुना फिबम सोक्सिलखिबनि हाउजिक COVID-19 की लाइसेट खरा साफरकलबनिना मखा ताबा थबक थोरमसिंग पांगदुक्तुना अफबा सनरोइसिंग सेंबनबगी पन्नमदा सनाबुंग असि सेमजिन सजिनबा हौजरकपनि हाइना फोंदोखि अमरोमदना पेट्रोल अमसुम डीजल की ममल हंथरबसु प्राइवेट ट्रांसपोर्ट सर्विस तौबसिंगना बरा हेना लौरिबसि लेंगाक लैतबगा मानरे प्राइम मिनिस्टर नरेंद्र मोदी लेंगाक की असोयब थाउसिल मखार हौकिबा मार्च 2022 पेट्रोल डीजल अमसुम डोमेस्टिक LPG याउना कमर्शियल LPG सिलिंडर की ममल तोयने हेनगत हनबदगी थोलखिबा नाकोयनबा फलदगी फूड इन्फ्लेशन खांगवांग वांगलकपगी मथक्ता हिंदबदा संगदबई तंगाय फदरबा पोलम क्या की ममल अतिया पकना वांगखलकली opposition अमसुम लेफ्ट पार्टी सिंगना कॉर्पोरेट मपुसिंग सगतप नरेंद्र मोदी की इकोनॉमिक पॉलिसी यानिंगदब फोंदोकपा अकनब दाबी क्या पुखतनरकपदगी हौकिबा मे 2022 यूनियन फाइनेंस मिनिस्टर निर्मला सीतारामन पेट्रोल अमसुम डीजल लीटर लौब एक्साइज ड्यूटी मथंग सिना लुपा निपान अमसुम लुपा तरु हंदखरबसु लनाई ट्रांसपोर्ट सर्विस तौरिबा बस मैजिक विंगर अमसुम ऑटो रिक्शा सिंग पैसेंजर सिंगदगी अतोंगमल हेना लौरिबसी MSC
AITU sina akan mamong yaning daba phongdorakli atopa paw amadana isagi iramdam kaithel sajaraga sangagadabani masida kanagumba amatana ayet apan pibigeno khofam maring lamgi sayenaba man mamona kaithel sangadabada athingba piribisi leibak thiba thodoni kaithel asi isagi iramdamda sajaraga sangajabani masida kanagumba amatana ayet apan pibiragano haina Laising Action Committee ki President khofam maringna Khangsim gi committee hall pangthokpa pawgi mifam amada phongdokre mauna makha taraduna hai Khangsim village hairibasi laising gi maring kangrupna hana khundaram mafamni mafam asida sapu saba miyoisina khundaram mani haiduna Khangsim haina thonkhibani British lengak leiringai gi matam English amaga sanipan kungani thoi English amaga samapan taragani pan amadi Manipur lengak leiraba matam English amaga samapan humfu da su makhoida lamasi pirambagi sabsab record su makhoida leiri masida natana hariba mafam asida 1972 da kaithel saduna phamlam laba mafamni haina su magna phongduraki haina pawsna su palakli loisilakpa maruiba pawkhrana kanglipaki maira nistagi mi lokhasarkana mayamna thamjage CM Birena BJP ki National General Secretary BL Santos ko unaduna hiram kyagi matangna wa khanakhre GPS ki khudong saba yauraba highway patrol mapung fana mathau toba hore Chief Minister nahan makai Delhi da lairuba Chief Minister N Biren ngasi nungthul Imphal thorakle Chief Minister na Delhi da lairingai ngarang numidang BJP ki National General Secretary Organization oiriba BL Santos ka maki office ta unaduna hiram kyagi matangna wa tanakhre hairi pung amarom sumna unaduna wari sanakiba du state asigi oina BJP Manipur Pradesh ki mapang hena kan kanaba amadi lakaduriba local budi mikhal gi matangda su yamna kupna khanaki hairi panba yabadi ngarang ayuk Minister N Berena Union Minister of Law Kiran Rijiju ga mak office ta unaduna Manipur da loga mari leinaba thabak thoram sing mapung fana paikhanabagi matangda wari sanaki wari sanabadu Minister gi makai digi lengyan phi Woke amasum khudol tamkhibaga loinana Manipur yauna awang nongpoki state sing housing thengnaribi issue sing amadi nauna packet kadaba thabak thoram sing gi matangna wa khanaki Chief Minister gi maike digi state asida loga mari leinaba thabak thoram sing hena khumang choksinba ngamnaba awar apakya lairibi sing adu sugaina khanganbaga loinana mention binabagi wafamsu Unions Law Minister Kiran Rijiju gi mafamda thamki hairi Amaramda Manipur Police na lokhalakpa khongthang ama oina haukiba me taraga humduidigi singi district singda ahan boina GPS ki khudong saba yoraba highway patrol senapati am sukangpopi district ki oina DGP dongelna hangdokhraba matungna haujik mapung phana mathok toba haure haina Manipur ki Chief Minister N Birena maki Facebook account na su phongdurakli hairi GPS ki khudong saba yoraba highway patrol asina lambi paring asida satliba miyamda ne taba ama oihanba ngamlagani haina su phongdurakli Amaromdana Nagaland gi lambi singda paisa khaiba amata lehendanaba police ki pung kungi mari gi mathau tauba control room hangkhre Amaromdana Dimapur gi Burma ke manakti gi paisa khairamba miyeni fare sohari Nagaland gi manungda leba lambi sing maruina Nagaland phawduna satliba National Highway to Imphal Dimapur lambi gi sarukta ain gi wangwada paisa khaiba gi matam sangnadagi satharakpa thabak pumlek lephanana pandamna Nagaland police Headquarter na ayuk nungthil naidana thabak taunaba 24/7 control room ama hangdokre Nagaland lengang na hokiba me taragama pana notice ama thokibagi matungina hangdokiba control room asida police personnel matik sana thambaga loinana control room asi senior police officer amana lusingli Nagaland manungda lairiba interstate check gate taragumdoe sinataba tai police check gate sing haibadi permanent oina hangba semi permanent oiba temporary oina amadi mobile oina hangduna lakiba check post kudemak Nagaland lengang na thokiba order magi matungina thingjin khre haina spauksna su palaklibani amaramdana Dimapur gi Burma ke manakti gi paisa khairama miyeni farhari ngasi Nagaland police na passenger amadi mal puba gari singdigi tax loramba NSN ke gi kadar ani Dimapur manakta liba Burma ke mayadigi fagat pangamkre Dimapur gi CID Crime Branch Unit na kanaba pawma phangudagi ngasi nungthil pung ani taba duwaida CID gi personal sing sangsinduna miyoi ani edu fagat khibani pharaba miyoi ani edu di NSN GPRN ke gi kadar sing Lisi Odet Yetho amadi Lisi Obet Bimo kawi makhoi ani dagi 0.32 gi magazine yaba countryman pistol ama amasum paisa oina lupa lising kun ga mathoi ga satru ka yankai mobile ani text lobra sizinaba Kef book ani loinana bolero gari ama phagat pangki makhoi ani fagalaba polam sing asi go loinana SPS Dimapur khusina khre hairi hansu pawsna phongdurakli atopa paw madana
Heroin powder ni singnaba gram sahumga loinana miyoy ama na police na fare. Na police na sangchilakpa war on drug 2.0 gi saruk ama oina ngasi nongalamdai pung 3:30 taba matamna National Highway 2 Imphal Dimapur lambi paringi High Court of Manipur gi mamangda lakpa Tata truck registration number MN0600523 asi check tawba matamna miyema number 4 ni singnaba gram sahumga kona na fare hari farba miyoy sigi maming MD Akhtar Khan sai kunga mapan apokpa Ayub Khan kawi Thawal district ki Lilong nungai dagini miyoy sin number 4 gram sahum romasi tuan ba sapon kef kunga manga da haplaga Tata truck asi da puduna lakpani makhatana wangpong sa thabada Tata truck asi hapta golpati de leiba MD Nabit say nifu ko bo miyoy sigi mingda leibani haiba kham ngamle loina drug asi Thawal district ki mafam amadi ki puraklaga Guwahati tana pugadabani haiba su kham ngamle faraba miyoy sigi mathakta na police station case ma register tawduna makhataba thijin humjin bagi thabak sa thaba hore so hairi amaromdana kori mayum Abdullah bo minung sikhangdana hatkibabu DAMMS Delhi na kanem tarakli hawkiba me taraga taruktagi mayum dagi thokiba yaripok sangamdabi makhale kai de leiba kori mayum Abdullah sai kun go humdoi apokpa kori mayum Abdullah warik elis ingosabu minung silaitana miyathina hatok piraga numit taruk nigi matungda torial asi waksang ona taw tharakpagi thawdo sibu Delhi Association of Manipur Muslim Students New Delhi DAMMS na yamna kan yaning de phungdorakli Association asiki president BM Rafizuddin press thorakpa sirol asina hairibadi miar asibu DAMS akan mamongna ninda tabugo loinana haksina lawi lengana Abdullah mihata sinribe miyoy singmadi mari lenaba police authority singi mathakta ain gi matungina sapsaba thabak atubu matamgi manungda paikhat kadabani Manipur da leriba CSO sing amadi miyamna thawdo sigidama asuma justice phanganabagi damak thawdang puna lawminasi JC na taliba demand sing lengakna miyamgi ihul khangna thuba matamgi manungda pigadabani makhatana JC na sangchilakpa khongjangda DAMMS Delhi na sawatkani loinana laikhidraba Abdullah gi imung manungi awabda saruk yari hairi serol sina hai asiguma tamthiraba miyoiba amada satloidaba lisat satlaga tamthina hatok piriba thawdo si mamang thakta kyarak thokre mari lenaba authority singna matam sana matik saba justice pi haudabana maram oiraga makhatana thulakhibani haibada haimanba thokloi nong makangdana siguma thawdok sing thokliba sida Manipur khunda minariba miyamna haksina labo loinana kupna nainaduna makhatana thoktana ba thabak sing paikhat hoba matam oiri haina su pausna palakli atopa paw madana lamgi wahauda khul anigi miyoy sing khatna sainarakpadigi DC na CRPC gi makhata samaga nifuga mari salaikre Kaksing district ki manungsana Kaksing lamkhai da leiba khangsim khul gi lamgi sarkhra ngarang ayuk langsingi khunja khra na kaithel sagan haina thawrang tawbadagi khul ani da leiba khunja singi marakta lamgi wahauti khatna sainabagi thawdok thokpadagi asu open yaukre makhata na irang thoktana ba Technopal gi DC na CRPC gi section samaga nifuga mari salaikre press na phangwa pawgi matungina di Kaksing lamkhai da leiba khangsim khul gi lamgi saru ama ngarang ayuk langsing khul gi khunja khra na kaithel sagan haina thawrang tawkhi thawong adu khangsim gi nupi mayam ama thulaktuna athingma pikhi madudagi nakalani gi marakta ningai sangdana ba thoktuna langsingi miyoy sing mapam adu da thadoktuna sakhibaga loinana nakhoi khangani haina singnaram ki hairi masigi matung nungthil pung mari rom tarakpa aduwaida auto rickshaw manga taruk amadi gari masa kayada langsingi nupi nupa sing khangsim khul laktuna kaithel sangana bo honabada athingma pirakhibani haiba miyoy sing lambida lakpada phurubudagi nakalani gi marakta kuthonakhi badudana nakalani gi miyoy sing aso apan nangba yaukhi hairi amaromda langsing khul gi miyoy singna khangsim khul gi khulakpagi masa nupa sai kun gi mari rom suraba mathaurong thonthang hairiba nupa masa si phaduna purakle haina khangsim khul gi khunja singna phungdorakle khul ani gi marakta makhatana pamdaba thawdok sing thoktanabagi lakholakpa section thorang ona Technopal district ki DC na mapam adu CRPC gi section samaga nifuga mari chalaikre so hairi loisilakpo oina pawdam pawksi da phongba maroiba pawkhra myamna thamjagi lambi da cement tosinba laingoi paisinbana singba tawdana ba mahut minister na akan ba warning tokre nong khajitang subaga yamna ising thongana mafam ama oiriba singjamaidagi kawa phawbagi lambi asi karidagi oiribano haibada mahut minister yumnam khemjana yengsinbaga loinana ngarangdagi satharakhiba drain singmagi thabak sing satuna yengsinkhre khongsir aduda waikhom lekaida concrete bag kayana nala thingduna leram thenaki asigumba drain da posai thadabagi thabak amughana tawidana basu minister khemjana miyamda appeal tawkhi
हिरम असिगा मरी लेना मिनिस्टर खेमसाना हाई लंबी की नाक गेट तारीबसिंगना इरम नालासिन अमोट मरुओइना मापंगोइबा फता हौदीसिंग हुंदोकपिगनो इरम नाला मियामगी डस्टबिन नते नेशनल हाईवे ओइरिबा सिंगजमैदिगी कवा फावब सिंगबिगी थाब ngarangdigi IMC gi mayor yauna punna hobani yum sabasingna lambida cement tolaga mahi eduna nalada sakhraga yamna kanchin khiduna mapai laislamba madi beg lerama thenaki masina maram moiraga nong khajitang surakpadi ising chenma ngamdrabanina lambi ising thumba sisu asoba maramamani maramaduna ngasidagi hoduna lambi mapanda leiba lengoi sing lauksin biro national highway da yum sabagi cement thitpa lepiro masina tana upai leiro hen sumangna phongdokhi hairi loisilakpo ina to papawmana lamjingba finance na miyamgi senpam matlaga sien khibegi mayokta manipur high court case thangakhre lamjingba finance na miyamdagi sauraba senpam matlaga sien kiba Borders Act 2019 gi makada khangiba manipur sarkar gi competence authority na maki topom thokpa thabak tawdaba punama sigi mayokta manipur high court lamjingba investor group na case thaba hore hena group asigi president case samngong thadorakpa serol amana phongdorakli serol asin hai ngasi manipur high court na lokothiba case asi WP clause C 3762022 WP clause C 3772022 gi matangda manipur high court na competent authority da maki topom thokpa mathok tawgadabani amasum thani gi manungda mangonda pisin kiba representative sing adu dispose tawgadabani haiba order takhre petitioner singi maikeida khangem samungau advocate na case lepki miyambu namthak tawraga sauraba senpam hatkiba lamjingba management service ki lusingba sansam zeki ki mathakta competent authority na athuba matamna thabak lokhatgadabani natrabadi competent authority sumara laite haidabai ngamloi haina sirolasna suma khatana phongdorakli adu haujukoina di mya paus matang se lusinjarage masum pathok sagibla soikiba lankibi yaros mana ngakpigani masum matam ge ba maroi bi pausingsu myam dele palitana update picture and thank you.